Lilong Lehakong, Lilong Sambrukong, Lilong Laumanga, Lilong Lautara, Ahan Bisalam Road, Hairiva Lambi Singasi, Atu Matanda, Honorable MLA Nasim Dona, Matanda Miamda, Nungai Hangani Haibo. Mayambo Taram Noksari, a Koi Lilong Bulletin Gitim Nahozik, Lazari Mafumasi, Lilong Kendra Gimanunsan Laiva, Lilong Chinkamaka Hariba, Mafumadudani, Ado Hariba Mafamsida. Koi development gi wak kamari leindana wakara paikhat piri mafam sida ado mafam sigi leiriba thabak sibu senabiri bamadi laikai sida leiba mioi singa sai khoi unabagi tanja do ilaujage aje aigi mangda leijariba yamba siga koi wari sabagi tanja do losi yamba si mafam sigi khulla sigi mioi amani ado mahak wari saraga wak asigi matang dusu mayam puna khangmina si yamba sigi matang da wahum khidang thambiyo ikoi gi hojik jingkham makha Idiga crossing road si hadaki tam sida ikoi sembi na honorable MLA da haibini adubu mana mathang lilong gi atopa tonga mafam da semak pada ikoi sina khara theng kharasu ikoi gi semak pasi ikoi yamna nungai sida natana ingam makha da leiriba masjid ayamba mana achoba mateng pangbi leite lairagi lukhra sing aduga ahal sing kari sing da magi ngam mateng pangi aduta natana mana hoji ikoi cancer na ba patient sing anai leiriba sing ja changjang guna loinamakti oidaba yai adubu ayamba mana changjang guna pi aduga mana magi worker sing da adugumba leiba sing pau pi hoina haidana ai samaksu nongmo mafam amani tangminaroi anabata aduna honorable MLA na ikoi gi lambi si mamai da sembi raga su ikoi yamna harawi masigi lambi si ikoi gi damakta ai sagi di jumji marakta su leibani lambi si gi marakta aduna ai gi di lifeline ni ai da natana sidi idga crossing road laina ikoi gi transformer sidagi turel hanbi transformer sidagi si idiga tana lakpagi lambi si public ki lambi ni si lanai oiba lambi private lambi nate public ki ni aduna masigo sembi rak pasigi damak aikoi na tawibal khangbo ot poina matung da su Lilong Kendra gi praja gi leader obi ohenbi sanu haiba wafam chi thamdaraga swai ki mesin da yam nungai je yamba aduga aina mayamda khanghaning ba mana mafam sigi akoina wak amadi hojik tawire ko tawriba wak sida akoina pangtok toruge hakta yam thunna loisin bagi mong de sakhibodo madu oidana bagi damakta yam akoina laikai sigi mioi amo oina karam bai khoi yengsin bagi adugum bagi thorang de lokhat pibra thabak sima mutana tawina bagi damakta lambi sigi matang da hojik ma black topping tawini haiba sei khoi yam nungai ra sida natana sigi hek thangna leiba lambi pradhana boba salam haiba sida chu ngasi dagi numit nini humni gi mamang da mana semba I lambi de lai yamna na semi madu ubadagi ne ikoi akanba mongonda wafam bhawa thamabani sina hekta hana semaga ikoi gi si lei thauradra haidana adu su mathang lakani amukta da one time semba yadabagi sida natana mathang atai awat pasengchu chingkham makha da leiriba chingkham makha na taba atop polling sing desu choidana mathang semakani amukta da one time sembadi yadabani na phase 9 semlakani haibagi wafam chi ai ngarang ngasi ai atheng ba hing sida maga ikoi kharaga jeneba gi tingba maga unabada mana yam thajana ikoi da hai madumak mana nongan bada thabok on thok pirak pase amuka chwana thagachari yam nungai je aduga songi side tegi khoi honorable MLA da lakadoriba matam khara sida karam ba development waki to honing ba leibage sisda aina khwaidagi election mamang dagi hauna aikoina tawhanning base maruina chingkham makha idga road haiba tara chingkham dagina turem chin phoba yoba lambi se ikoina masima black topping tawhaningi masi khunjigi prajagi apambani masi tawiraga di ikoida yamna haingai leitana nungai gani ikoigi khunjigi idga gi koi beda tari ba khunja singi di masi lifeline ni masi gi lambi se ikoigi damakta di masi yamna thuna tawhaningi as soon as possible thank you yam thagachari yam babu aduga ikoi waksiga mai leinana yamba magasu unabagi tanja doi lauge aduga mayam punna mahak ondagi karam ba Lilong Kendra gi oiba development gi waki matang desu wafam khara taminasi yamba da ina hangjaning ba mana aikoi gi hauji leiriba Lilong Kendra gi development si Lilong gi mafam ayamba da koila thabagi black topping tawbagi pose mayam nasu khangnare adu masigi mari leindana koi ikoi dana koi gi tha ahum mari sigi mamang dagi tarokhiba thabak sing karam ba koi development gi oiba da karam ba laikre Masi koi Lilong Kendra gi continuously mathang thabuk si su tharakpani adugo tha ani ahum koi suspended animation lai khiba manung na sidai koi gi honorable MLA has nasir Lilong SG koi gi MLA surak leba waksing adu dia han badai koi hojik aten ma matam sidai koi suspended animation lai ringai manung sida han bai koi water body amakak sem dai karai da Lilong Sambrukong haiba mafam aduda haiba around koi gi koijel leba water body asi foot Chanipan na question ba
mafam jaga ni madu completed masi dagi wujonggi mamangda dum loidana khoi gi kholla du da sinna jaram le mathang dai khoi adugi hojik manung sida khongban lilong nunggai khongban haiba mafam adu da kolas kana thari hojik khoi hojik athu bada loisil lagani tamyai masina tharakadori se khoi honorable MLA gi pandam si khoi hojik lilong tamyai sumang haiba machin du phoba soi pokpi dagi hek hajilakpa du phoba khoi makha ta na continuously tharakani hojik madu chingjau machin haiba mafam adu yaujarabani aduga hojik suspended animation lairingai manung asida mayamgi lifeline oiriba khaiden maru oiba haibadare khoi lilong usoi pokpi ubak thong haiba lambi ama khaklai haiba lambi asi khoi honorable MLA na akanba mityang changaga masamak nutigi khilwak worksite lakpi duna khoi 1820 mm na madugi ahan ba leveling am lautho e thaw asaba khak bitumen se asaba khak kap laga tui matungda makka khoi matui mathakta chengbak tabi haibadi premix adagi silicon haiba mathaki se chingjel le adui matungda makka hana tha khiba tha daba madu handra makka honorable MLA na paper machine season aduna madu tha dana completed oidana loikre adugi matungda mak khoi madugi hek nakanda linong horaibi college haiba miyamgi Manipur gi achoba college ama khaklai adugi college adugi get to madu paper machine tingdana nongmada one day da nongma khakta da ojin ki adugi mathangda hojik akhoi gi manung sida aidagi makka akhoi lilong litan makhong haiba lilong bazar da hek changgil laga lambi ama khaklai both side turial ama sulai mayai da both side nakan da lilong haribu turial han bi haiba ma lilong turial han bi haiba ma haiba lilong turial han bi si hai lilong turial an lilong litan makhong dagina hojik thakhriba koila sasi hana mamang dati mati ka mathakre metina hariba kari haini khogi na khongnang makhong haiba du phawa khongnang khong makha sidagi lau thraga karai phu tha ge habada khoi ubak thong phawa completed oikhre madu masu koila thadana honorable MLA Alhas Abdul Nasir na madugi makha tarakpa hojik khoina mathang hojik thabukti subadi hasau saba nyaman laikre adargi ITI da khoi residential school gi 100 bedet kai adargi 2 room kai amna saba laikre mathang saraktana hojik lilong si afaba awon ba khunai awon ba lilong afaba khagi 2000 khoi honorable MLA na thamjabadi 2020 ba 20 ga SST January February sifauda lemhoriba koilas lambi men oiba lambi singasi athubada loijingani haibagi pandam doni thamlisi honorable MLA na ningjariba tawningliba thabuk singasi mahaknasu makha tara mathang tawbada da ikhoi mayamnasu mateng tawminasi haibadu thamjagi yam nungaijai thagatsari adu khoi gi honorable MLA gi side tagi tawrakadaba thabak kayamasu ikhoi leramgani adu madugi thabak mayamdugi maramdasu yamban hojik panbikhre ko adu thabak hariba mayamdugi manungda athuba matamda karamba thabakna yam thuna paikhat haning bagi habadu kam thabak lai an kada ikhoi hojik ikhoi hek loibaga hojik ikhoi idul fitr la ko idul fitr lak pasi lak nge mamangda ikhoi lilong haurai bi samru khong haiba lambi ama khaklai madugi samru khong do ikhoi hayeng thugai raga madu leveling login gani athubada itchinang nangai gi madu it nongan ba numit ni 2 days 3 days leibaga ikhoi pakka lo nangai WBM gi 40 mm single stone tha gani adugi matung ikhoi lilong leha khong lilong samru khong lilong lo manga lilong lo tara ahan bi salam road hairiba lambi sing asi athuba matamda honorable MLA na sem duna athu matamda miyamda nungai hangani haibo khandu thamjai khoi dam thank you yamba thagatsari haibiro masigi thabaksigi makhada akhoi hanadagi akhoi model village ama singam makhasi oinanabagi damak lambi ngasi hujik sembiriba lambi ani se sigumbasi lambi taruk tare lei for example akhoi mathaki lambi de maming chaptana khangrachu manawar khoi mapada sigumba lambi se ma lei re khara leiraga hanagi pradhan ex pradhan khoi aduda ama lei re khara le hantharaga akhoi si handaki koi administrative committee ki chairman oiriba junus khoi ki lambi amasu leiri aduga khara sisagi khara satharaga saraf haina dukan saraf dama pada amasu leiri adu sina taba amani amasu aina chimha hojikti leitraba ko si ama ani si sematang ga sembirati yamna nungai gani chingkham khaje model village ama oibagi khoi ki chingkham khada leiri ba sikchina sagat po khalol sida achauba khoi ki inot ama pi boina thokani masisi aduga loina idiga si mana so hana achauba chenpha mama masigi mangda uriba idiga se si mangda uriba idiga se sigi mehrab si honorable hojiki MLA sena minister oiringai da mana sabiram bani
ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯑꯒ ꯃꯁꯤ ꯅꯣꯔꯠ ꯏꯁꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤ ꯑꯩꯈꯣꯏꯅ ꯁꯪꯒꯥꯏꯐꯝꯗ ꯑꯣꯅꯔꯦꯕꯜ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ CMꯅ ꯁꯥꯕꯗꯣ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯑꯗꯨꯗꯒꯤ ꯅꯥꯞ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯈꯔ ꯍꯦꯟꯅ ꯋꯥꯡꯕꯅꯤ ꯑꯗꯨꯗ ꯑꯣꯜꯂꯒ ꯁꯥꯕꯅꯤ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯀꯤ ꯗ ꯑꯣꯅꯔꯦꯕꯜ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯥꯕꯤꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯁꯥꯕꯅꯤꯅ ꯈꯔꯗꯪ ꯍꯦꯟꯒꯠꯍꯜꯂꯒ ꯑꯩꯈꯣꯏꯅ ꯁꯥꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯇꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯃꯤꯁꯇ꯭ꯔꯤꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯝꯕꯗ ꯁꯤꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃ ꯐꯥꯎꯕ ꯋꯥꯡꯈꯠꯅ ꯁꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯅꯣꯔꯠ ꯏꯁꯀꯤꯅ ꯈꯕꯔꯗ ꯃꯇꯝꯗꯨꯗ ꯍꯥꯞꯄꯦ ꯑꯗꯨꯅ ꯑꯩꯅ ꯁꯥꯕꯗꯗꯤ ꯁꯤꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯐꯥꯎ ꯁꯥꯗ꯭ꯔꯤ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯤꯁꯇ꯭ꯔꯤꯅ ꯁꯥꯔꯛꯄꯗꯗꯤ ꯈꯪꯗ꯭ꯔꯦ ꯀꯣꯟꯅꯒꯤ ꯋꯥꯗꯨꯃꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯍꯥꯏꯗꯅ ꯑꯗꯨꯐꯥꯎ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤꯗꯃꯛ ꯍꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯝꯖꯥꯟ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯈꯤꯕꯗ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯈꯤꯕꯗ ꯃꯐꯝ ꯂꯤꯂꯣꯡ ꯕꯖꯥꯔꯒꯤ ꯍꯦꯛ ꯃꯃꯥꯡ ꯑꯔꯥꯞꯇꯤ ꯍꯦꯛ ꯇꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯂꯤꯂꯣꯡ ꯕꯖꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯤꯂꯣꯡ ꯕꯖꯥꯔꯁꯤ ꯍꯦꯛ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯦꯟ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯔꯝꯖꯥꯟ ꯃꯅꯨꯡꯁꯤꯗ ꯀꯝꯄ꯭ꯂꯤꯇꯦꯠ ꯃꯗꯨꯗꯣ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ MLAꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯁꯄꯦꯟꯗꯦꯠ ꯑꯦꯅꯤꯃꯦꯁꯟ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯂꯤꯂꯣꯡ ꯈꯦꯛꯃꯟꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯄꯛꯀꯥ ꯂꯧꯈꯤꯕ ꯍꯧꯖꯤꯛ ꯀꯟꯅ ꯂꯧꯗꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯑꯊꯨꯕꯗ ꯀꯣꯏꯂꯥꯁ ꯇꯧꯅꯉꯥꯏꯒꯤ ꯑꯊꯨꯕꯗ ꯇꯧꯔꯒꯅꯤ ꯍꯥꯏꯕꯁꯨ ꯑꯁꯤ ꯑꯃꯁꯨ ꯊꯝꯖꯒꯦ ꯑꯩ ꯑꯝꯇ ꯃꯔꯛꯇ ꯀꯩꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯁꯤ ꯅꯍꯥꯟ ꯆꯠꯄꯅꯤ ꯑꯩꯈꯣꯏ MLAꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯄꯔꯍꯥꯜꯃꯨ ꯁꯥꯂꯝꯃꯩꯅ ꯑꯃ ꯂꯩꯁꯤ ꯀꯩꯅꯣꯁꯤꯗꯤ ꯈꯔ ꯍꯥꯏꯊꯔꯒ ꯑꯗꯨꯗ ꯑꯩꯅ ꯃꯃꯥꯡꯗ ꯁꯤꯒꯤꯁꯤ ꯀꯣꯏꯂꯥ ꯊꯥꯕꯤꯅꯤꯡꯉꯥꯏ ꯃꯉꯣꯟꯗ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯉꯔꯥꯡ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯉꯔꯥꯡꯁꯤ ꯑꯌꯨꯛꯇꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯆꯤꯅꯔꯤꯁꯤꯡ ꯊꯥꯔꯛꯑꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯣꯏꯂꯥ ꯃꯃꯥꯡꯗ ꯀꯣꯏꯂꯥꯗꯤ ꯅꯪꯗ꯭ꯔꯕꯅꯤ ꯃꯇꯨꯡꯗ ꯊꯥꯔꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ MLA ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯑꯩꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥꯅꯁꯨ ꯌꯥꯝꯅ ꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ